India gi state ayambada nupi da chathaba crime thingba ngamdri. Nupa singna nupi bu tamthina ot naiduna mamal yamlaba punsi kaya manghankhibagi pau lepa naidri. Ngasi channel asina puduna lakleba wari asisu ikui kuidringai August ki tang mapanda Kolkata City dal leiba RZ Medical College amada postgraduate tawriba chahi 38 suraba Dr. Nupi amada chathakiba crime gi matangdani. Mahak ki thodok asi Nirvaya second case ni haina akanba react tawnarakpa yauri. Miyoi lak na protest tawbada natana Prime Minister nasu case asigi matangda yaningdaba fongdoktuna wa ngangki. Maikai kayadagi Bengal gi Chief Minister Mamta Banerjee na akanba action laurakte haina condemn tawrakpaga loinana country kayadagi thodok asi akanma mongda yaningdaba fongdorakpa leptri. हाथ जोड़ती रही माँ बाप हाथ जोड़ते रहे हमें एक बार दिखाओ हमारी बच्ची का मुंह एक बार दिखाओ हमको नहीं दिखाया गया बच्ची का शरीर में कोई कपड़ा नहीं था पैर दोनों राइट एंगल में मिला गया चश्मे को कूटा गया जिसके वजह से आंखों से खून निकल गया गला दबाकर मारा गया. This has been the brutal incident has happened in Kolkata has brought to the limelight about the safety of the women doctors all over the country. So that could have happened to any of us here. It could have happened before or it can happen again because the working environment is not very safe and secure, especially in government medical colleges. So we believe that this incident brings in some reforms in the judiciary that we get proper acts that protect the doctors against violence and also ensure the safety of women in general and the women doctors working in the government hospitals. Masagi chahi 38 suraba Dr. Momita RZ Medical College Kolkata da PG tawriba nupi amani. Mahak asi thodok thoiba August ki tang 8 gi numidang aduda mamanabi mari ga loinana mapandagi chananaba order tawduna seminar room da India gi Sanjay Roy Nira Soprano Olympic Games da silver medal lawbagi match adu dinner chana yengminaki. Madugi matungda mamanabi sing hanakraba fawbada mahak mathanta seminar room da leihoraga lairik paduna laiki. Ahing nongyai matung mana lairik paringai pung ani muktarakpada patient party amaga wari sanaram laga thoki. Loinana nongalamdai pung ohumda hospital staff amana thengnabadasu Momita asi fejup suptuna tumba thengnarami. Adubu asi bahaksang asi August ki tang taragi ayuki pung 8 makhaida fanglaba matungda college asigi assistant superintendent na pung 8 makhairam tabada Momita gi mayumda suicide ni haina report piki. Police ki statement na fongdorakpadadi Dr. Momita gi phone da ahingi pung 2 makhaida mahaki cousin amagi message reply pirami. Maramaduna mihat asi ayuki pung 3 rom tarakpa aduaida main accused oiriba Sanjay na seminar room da changlaktuna Dr. Momita bu rap tawnaba hotnaki. Momita su masangak tukchanaba yamna kanna muknabada masagi spek amadi laptop kairamba loinana Sanjay na makhauri metpada natana makok adu wall da safu kanna thomjinkiba amadi law khongdanaba machin menba adudagi nanthoknaba mukpada masagi mamaida khujinna khotpagi dakfam leirambagi evidence fangi haina report asina palli. Makhauri charamda akan masafu pikhiba aduna maram oiraga nupi asigi mamit amadi machindagi e takibasing kangsinba thengnaki. Loinana asi bahaksang asi fangba matamdana laptop diary amadi phone na mamai mayada kumjinlaga taraga leiramkhibani. Seminar room mayada leiba CCTV gi footage ta ayuki pung 3 adaida Sanjay Roy gi mangakta Bluetooth 3 yalaga changkhiba matung minute 9 rom leiraga thorakkibada Bluetooth 3 adu yaudana thorakpa thengnaki. Mahakna sizinarambani chingnaba Bluetooth device ki atatpa earphone police na fagatlaba matungda mahaki phone da device connect tawbadagi mahakpu main accused oina fagatkibani. Thodok asigi main accused oiriba Sanjay Roy masagi chahi 38 suraba Medical College Kolkata da second year da PG tawriba nupa amani. Mahaki mathakta miron laba masagi nupi da ot neiba amadi PG tawriba nupi amada makut masa sangubagi case lairiba misakni. Dr. Momita busu tamthina ot nairaba matungda rape tawraba matungda hatpaga mari leinana miyoi 8 na saba special investigation team SIT amana thodok thokraba matung pung 3 ki matungda mahak fagatkibani. August ki tang 10 gi nungthil pung 3 minute 55 tabada Momita gi apokpana judicial magistrate ta inquiry tawnaba haizarba matungda pung 3 minute kun tabada judicial magistrate mafam aduda yorakhi. Amasung videography inquiry tawki loinana numidang wairam pung 3 minute 10 dagi pung 1 changna autopsy test tawki. Autopsy report na haibagi matung inna victim asi rape tawkibagi evidence fangle namjanam theknabagi khudam kaya lei. Machin mamit amadi private part singda ithokpagi khudam phangki. Collarbone tekpada natana puk amadi khutyet ki saru khara so ammi.
victim asigi chin mensenba amadi khauri lahatkiba asina oxygen fangdabagi sibani haina report asina makhatana fongdokhi victim asina tumlingai tanjada accused Sanjay Roy na attack chathakibani victim na masa ngak thokchanaba khotpada khujinda paklamba blood sample singa Sanjay ga match oiba asina takpadi crime asi mahak senai haiba asini crime asigi evidence kutingmak Sanjay da tarakpa asina khoi saunaraba doctor amadi praja miyam gi oiba ihauna Kolkata city mathak makha ole adubu hauzik fawbagi oinadi main accused asi cherak piba leitri Hushiyar!